Ako'y masaya ang matukoy na musika na namin kasi panday ako na musika na na ako'y masaya ang matukoy na mana kami yang minagawa ko ang bayad at yung pagpupunsya na nalay po. Musika na yan. MMW ogi women's wing gi kagi mitay pangan fishing ni narco-terrorism Manipur ni marubang na analog sa miyam kadabani haina bilang narco-terrorism sing Manipur ni marubang na narco-terrorism sing Manipur ni marubang na narco-terrorism sing Manipur ni marubang na Narco-terrorist sing kesuntung na ba? Narco-terrorist sing kesuntung na ba? Manipur ki sabdam! Manipur ki sabdam! Manipur ki sabdam pang na! Long live! Long live! Manipur ki sabdam! Manipur ki sabdam! Narco-terrorist sing kesuntung na ba? Narco-terrorist sing kesuntung na ba? Narco-terrorist sing kesuntung na ba? Pai kaluwa na bayang to kundo. Kasih tahu udah berasa. Siapa lagi?
मालेबा इरमदमने अखोई मसिदा यलहोमी ओंबो ओइना मणिपुर की अपुनबगी सत्तम पी ngaktabi ade habo akhulun ga loinana manipur ka tongan tongan ba ki immigrants illegal migrants na tangsil laga chathare ke layo se masi bharat sarkar na thu matam da leban biu loinana mahau sadagi leimina ki ba kaun kuri ma apoi nusi channa matam se punna am toina santi leile mi sai ba wakhulon da masi manipur ga apun gi sattam kannar gi damak miyam thola gi se da ko se samya jomni akoi manipur ki dari ba maite palu dunia umakna lamda basi ki apun gi sattam sinna ko matam da akoi matam kana bata madu mayok ta akoi lekoni maram de akoi samlaning sa pambo oirusu lairi ba manipur ki apun gi sattam ke akoi malai ba ko ma de sinna ko ma ko taptana thena wai se ko gi ko pa tamde maram de lamda mase ai aru ko ko mo ki jan ni dario lamda mase kana kana ko na kai kan mu ka kana eta tension laga akoi ki lamda mase akoi ni akoi na pasti akoi ki tongan be administration na tongan ba isu sinda manipur ki apun gi sattam kai ni na ba ko ka ni ko ma do ya again ta ko lekani ini poin uring bau kang ko isnu apun bagi sattam ki oina dawa manipur ki lekon be ki oina ta bukati aku punna ago pigani harus aku di manipur mai tu kan welfare mai sana men dang yo ka pan loina manipur dol ku dal mai tu pan di mo ki komo idolai bawa kulon long live manipur long live manipur any XYZ amana manipur ya pun sakkan bano hana ko madangda apagi majai pangal kurna apagi dadu ke baik terlik pada hago waktu kedua sai ini dia paling ngomong sepiro sendiro ngoài làm Don't forget, Manipuri Manipur kan berkonsep asal tong kurus ya, itu seruk ya dia maruina. Masih macam mana sila yang mangkan kita juga. Sebelum seruk ya, sebelum mata kari mana seruk ya begitu. Apa yang Manipur itu naga Manipur macam apa? Ini mah lamda masih di elhum ini. Lamda masih di sini apa kita mah aku gisu, tai tadi masih sini apa kita mah aku ayo nak. Manipur itu naga. Macam panggil kita mah nama tam. Apa? Aku je lamda masih dah. Kana ko kay karung ganda Manipur ya pun bisa kan sini ko council ka tawag de madu may tay ko le payo sa ay ko kudi mag na Manipur ko kudi mag na madu ko tampo mo telek ni Manipur da pun bagi satam desin na pamatan da ay ko pangal pek na tanam lamdan sini ay community kudi mag na sa kasi may ko pangal sa may ko pangal sa ay ko digi thanda ke loina na
ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯨꯟꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯁꯝꯇꯤ ꯆꯥꯟꯅ ꯑꯩꯈꯣꯏ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯉꯁꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯁꯨꯁꯤꯡꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯔꯤꯕꯁꯤ ꯇꯁꯦꯡꯅ ꯂꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯝꯗꯝ ꯑꯁꯤ ꯈꯨꯟꯗꯥꯗꯨꯅ ꯌꯦꯜꯍꯧꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝꯃꯛ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯏ ꯌꯥꯁꯨ ꯌꯥꯈꯤꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯃꯔꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯡꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯊꯥ 16 ꯁꯨꯔꯕ ꯂꯥꯜ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯒ ꯂꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯨꯜ ꯉꯥꯛꯏꯕꯁꯤꯡ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯂꯨꯞ ꯑꯁꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯃꯔꯝꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯂꯥꯜ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯜꯂꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯑꯒ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯊꯦꯡꯅꯅ ꯃꯈꯣꯏꯁꯦ ꯍꯥꯟꯅ ꯇꯛꯊꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯚꯦꯂꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯆꯔꯤꯕ ꯆꯤꯡꯈꯣꯡ ꯆꯦꯡꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯧꯔꯝ ꯆꯠꯊꯔꯛꯄꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ NRCꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯤꯡꯉꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜꯒꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯁꯔꯨꯛ ꯌꯥꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯀꯌꯥꯃꯨꯛ ꯁꯔꯨꯛ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯏ ꯑꯗꯣ ꯉꯁꯤꯁꯤ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯈꯔꯗꯤ ꯃꯤ ꯂꯤꯁꯤꯡ ꯋꯥꯠꯂꯤ ꯑꯗꯣ ꯃꯤ ꯂꯤꯁꯤꯡ 2-3 ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯈꯜꯂꯣ ꯆꯈꯜ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ Bro. ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯅꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯈꯠꯂꯤꯕ ꯄꯨꯔꯛꯂꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯁꯦ ꯃꯁꯤ ꯑꯊꯨꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤꯗꯃꯛꯇ Kurai haikru makhong apun mamaira paibi tungda lai sina
ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯔ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯏꯂꯦꯛꯇꯤꯕꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯂꯤꯕ MPNꯅꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯄꯥꯔꯂꯥꯃꯦꯟ ꯑꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯋꯥꯐꯝꯁꯤ
사진도 찾겠어. 야래 야래. Anh là hai viên cái thấy u về cái nó còn Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn. Manipur di mana?
Nang ayun ba? Oh. Namak ya namak. Halo,